Oh, sorry. Guys, Pajari, no, kick for a phantom bazaar. Oh my god, 300. Rankare. Go, boy. Oh, I didn't see them to have she will have a little position. Do not want we're going to have Rangi. Cannot shame with the neighbor. Go looking at it. I got it for the day. No, I'm not. Oh, my yard. Oh, the Pupata lawyer. I don't know. Saturday, you could young. Abang say chito pro chito. Saturday young echo. Good morning guys, welcome back to my channel. I am no idea kali. Bari marang turang is nang nongkra kikpudo. Or you am sicilakpa. Si chairman in a panthambako. I don't know, loinamo nonikaga kikpadudamu upon me am Songtilla Minaji cannot be that. So is a marang turang is you don't know. Then a major like there. My Sida cannot overgi. Look to you have a canomai. And the camera is only 32% Katan, Naire. Running down, Shasta Holdre. And a lady. What currently? Then a tabak, that's another we gave Bunny. Go. Bye. Cái stock đi ra đấy. Ra đây bác. Cái gì ngang bán thầm một cái phát ra. Đây cả. Ai đi ngang thâu cho nông cái khili thế nào. Nông cái khili cả đâu. Phun mẹ mà lại thế nào. Mungkin ada. Kalau nó phun mẹ nạp sản phẩm cái nông lịch tuta ba. Ada ngasih deh gitu mẹ itu PK. Hau re thế nào ko. Ada nak thaba yau bira gadi all the best. Ay pasal sa pabio, pasal sa tabio. Nong dingrang thap toro mo dum to kare na. Masai thawak sa photo. Ada camera di battery yau dre ba ko. Ada yumda halaka na ngatang charge ta sala du. Kra yau le. Thawak hala pakanda. Hindi masa. Mai tan hale. Sakhiram karam to ni sa phai pita ken to bi asia tha gera asa sarkado mani ko sa si kek sigar leni chasalu se sang na lo paracetamol pro ketaka chalo se Oh masa kirim tahu pak. Pizza gitu. Kasih. Swiss tu ada tu dinara cari ni. Enggak ama peta ama lagi, manga lagi, apa baru. Oh. Itu balik jauh kan? Mana jauh ke? Kasih ya, seh. Tu cari tu sih ke cari kok? Tu hipo ya. Asal lalu kek tu lalu mau, aduh ke sah. Hange, tahu je lah ni. Kalau yang ni, nah, handi itu. Aduh, cuai tu panas lagi tu tahu le. Tahu kok? Tu ke, guli tu asal tu ke, aduh ibu botol tu sih sih naro.
ꯁꯤꯒꯤ ꯕꯣꯇꯜꯁꯦ ꯍꯧꯖꯤꯛ ꯄꯨꯔꯛꯎꯔꯥ ꯍꯥ ꯁꯤꯒꯤ ꯐꯩꯕꯁꯤ ꯌꯥꯗ꯭ꯔꯕ ꯌꯥꯅꯤꯌꯥ ꯆꯥꯛ ꯂꯥꯝꯗꯅ ꯉꯥꯎꯗꯅ ꯆꯦꯜꯂꯛꯑꯕꯅꯦ ꯑꯗꯨ ꯆꯤꯅꯤꯁꯤ ꯄꯤ ꯁꯤꯗ ꯉꯁꯥꯏ ꯄꯀꯣꯔꯥ ꯊꯣꯡꯕꯀꯣ ꯑꯅꯤꯁꯦ ꯄꯥꯁꯤꯜꯂ ꯆꯥꯁꯤꯜꯂꯛꯏ ꯀꯥꯟꯗ ꯑꯕꯨꯡ ꯅꯪ ꯆꯥꯎ ꯂꯥꯎꯗ ꯄꯤꯛ ꯊꯪꯉꯛꯈ꯭ꯔꯦ ꯑꯃꯨꯛ ꯃꯁꯥ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯔꯦ ꯑꯗꯣ ꯊꯔꯃꯣꯃꯤꯇꯔ ꯊꯥꯔꯒ ꯇꯦꯝꯄꯔꯦꯆꯔ ꯀꯌꯥ ꯂꯩꯒꯤꯗꯣ ꯃꯗꯨ ꯍꯦꯛ ꯈꯪꯗ꯭ꯔꯤꯒꯤꯗꯤ ꯑꯩꯈꯣꯏꯅ ꯚꯥꯞꯅ ꯁꯥꯕꯗꯤ ꯌꯥꯗꯦꯗꯅ ꯍꯧꯖꯤꯛꯇꯤ ꯀꯟꯅ ꯚꯥꯏꯔꯦꯜ ꯐꯤꯚꯔ ꯀꯟꯅ ꯇꯧꯅꯔꯤꯗꯅ ꯂꯣꯛ ꯈꯨꯠꯂꯥꯏ ꯈꯔ ꯇꯧꯅꯕ ꯑꯗꯨꯝ ꯌꯥꯎꯏ ꯑꯩꯈꯣꯏ ꯏꯃꯨꯡꯗꯁꯨ ꯑꯗꯨꯝ ꯇꯧꯔꯤ ꯉꯁꯥꯏ ꯀꯔꯤꯝ ꯇꯧꯔꯝꯄꯣꯠꯇꯦꯗ ꯊꯕꯛ ꯅꯨꯡ ꯆꯠꯂꯨꯔꯦꯅꯦ ꯏꯕꯥꯅꯤꯁꯦ ꯑꯗꯨꯒ ꯌꯨꯝꯗ ꯍꯜꯂꯛꯄꯩꯁꯤꯗ ꯃꯥ ꯒꯥꯔꯤ ꯇꯣꯡꯉꯒ ꯍꯛꯆꯥꯡꯁꯦ ꯈꯔ ꯈꯤꯔꯨꯝ ꯇꯧꯏ ꯏꯪꯉꯦꯅ ꯍꯥꯏꯔꯛꯄ ꯒꯥꯔꯤ ꯇꯣꯡꯈꯠꯂꯛꯄꯁꯤꯗ ꯑꯍꯥꯟꯕꯗ ꯒꯥꯔꯤ ꯇꯣꯡꯉ ꯑꯃꯨꯛ ꯀꯨꯝꯃꯨꯔꯦꯅ ꯃꯥꯁꯦ ꯑꯗꯩ ꯃꯁꯥꯗꯨ ꯐꯔꯦꯗꯤ ꯅꯪꯗꯤ ꯁꯣꯏꯗ꯭ꯔꯦ ꯁꯤꯅꯤꯀꯣ ꯑꯗꯨꯒ ꯂꯝꯕꯤꯗ ꯂꯥꯛꯄꯀꯥꯟꯗ ꯅꯤꯡꯗꯝ ꯆꯠꯂꯦ ꯈꯣꯠꯂꯦ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯍꯣꯏ ꯌꯨꯝ ꯌꯧꯔꯒ ꯆꯥ ꯐꯕ ꯊꯛꯆꯜꯂꯒ ꯍꯤꯗꯥꯛ ꯑꯃ ꯆꯥꯁꯤꯜꯂꯁꯦꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯏꯅꯦꯕ ꯑꯗꯣ ꯍꯣꯔꯦꯟꯗꯒꯤꯗꯤ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯊꯥꯗꯕ ꯌꯥꯔꯔꯣꯏ ꯑꯃꯨꯛ 5 days course ꯑꯗꯨꯅ ꯍꯣꯔꯦꯟꯁꯤꯗ ꯅꯪ ꯇꯨꯝꯃꯅꯤ ꯐꯖꯤꯛꯇꯤ ꯅꯪ ꯑꯗꯨꯝ ꯆꯤꯡꯈ꯭ꯔꯦ ꯑꯩ ꯐꯖꯤꯛ ꯃꯊꯛꯀꯤꯁꯦ ꯂꯧꯊꯔꯒꯦ ꯑꯃꯨꯛ ꯃꯨꯠꯊꯠꯂꯒ ꯇꯧꯔꯕꯕ ꯑꯗꯨ ꯌꯦꯡꯉꯣ ꯃꯥꯒꯤ ꯀꯩꯅꯣ ꯅꯪꯒꯤ ꯇꯦꯝꯄꯔꯦꯆꯔꯗꯨꯒꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯐꯪꯗ ꯇꯧꯔꯝꯒꯅꯤ ꯈꯣꯡꯖꯔꯛꯀꯅꯤ ꯑꯕꯨꯡꯉꯣ ꯕꯕꯥ ꯑꯥꯏꯄꯦꯗꯇꯣ ꯄꯥꯝꯃꯤꯍꯦ ꯉꯔꯥꯡꯒꯤ ꯏꯗꯤꯠ ꯇꯧꯗ꯭ꯔꯤ ꯐꯣꯡꯉꯕ ꯀꯌꯥ ꯂꯩꯒꯦ 102 ꯌꯥꯝꯃꯤꯍꯦ ꯁꯦ ꯆꯞꯁꯤꯜꯂꯨꯁꯦ 102 ꯂꯩꯔꯗꯤ ꯃꯣꯗꯤꯒꯤ ꯍꯦꯟꯒꯠꯍꯟꯕꯗꯤ ꯌꯥꯗꯦꯍꯦ ꯇꯥꯕ꯭ꯔꯥ 이 뽀또 뭐 어디서 TV야 그 TV 드레스 자 뭐가 또 보여 매 학교노기 매 Ôi này, 노기 TV기 thà bị cái gì mà cái tàu bị tàu nhưng mà đó lấy chờ là nhau cái lấy chờ anh biết bà ra tất ra mình á 팬 누가 그냥 떡이라게 뭐시 통이죠 전부 또 꺼내 장 하이까 안 넣었다고 하냐 안 넣었다고 하냐 어서 또게 벌써 또 왜 냅니다 네 거의 이제 통이 또 우리 보고 많이 좀 그래 떡이라게 하오 어이 하고 보이네 나봉으로 그러게 알아봐 너는 쌀이 시원 빼봐니 너마디 쌀이고 그리고 이게 비디오지 아무 또 뭐야 야들 이래 봐 형아 봐 이게 이디팅 소비아도는 뭐라 뭐래가 야들 이래 너는 싹도 검도 야브랭이 뭐도 야저거디 마시 블로그 뭐 타고 이드네 보고 싹도에 어두고 뭐 트라이 तौरी याद लेरेको सिगी फिल्मजने मसादि थोइजे हानजु एक्सपोर्ट तौबो याय यादबनेको मर खरा एक्सपोर्ट तौबो मीन्स एना फाइल जे वीडियो ओइना वीडियो आई ब्लॉग से वीडियो ओइना सेव तौबो
ꯌꯥꯗꯕꯅꯦꯕ ꯑꯗꯨꯅ ꯁꯦꯞ ꯇꯧꯕ ꯌꯥꯗ꯭ꯔꯒꯁꯨ ꯗꯥꯏꯔꯦꯛ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯄꯅꯦꯕꯀꯣ ꯃꯁꯥꯅ ꯑꯗꯨꯝ ꯑꯦꯛꯁꯄꯣꯔꯠ ꯇꯧꯔꯒ ꯃꯁꯥꯅ ꯑꯗꯨꯝ ꯔꯦꯟꯗꯔꯤꯡ ꯇꯧꯔꯒ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯊꯥꯒꯠꯍꯟꯕꯅꯦꯕ ꯃꯗꯨ ꯌꯥꯗꯔꯦꯕ ꯑꯗꯨꯅ ꯌꯥꯗꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛ ꯃꯣꯏꯅ ꯑꯃꯨꯛ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯑꯗꯨꯅ ꯁꯤꯁꯦ ꯉꯁꯥꯏꯗꯒꯤ ꯁꯨꯝ ꯇꯧ ꯂꯩꯔꯝꯃꯤꯁꯦ ꯁꯨꯃꯥꯏꯅ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯏꯟꯁꯇ꯭ꯔꯛꯁꯟ ꯃꯌꯥꯝ ꯑꯃꯁꯨ ꯇꯧꯔꯕꯅꯦꯕ ꯌꯥꯗ ꯂꯩꯔꯦꯕ ꯁꯤꯗꯤ ꯌꯥꯒꯗꯕꯅꯦ ꯑꯗꯣ ꯁꯤꯗ ꯃꯁꯥ ꯃꯊꯟ ꯖꯔ ꯆꯠꯆꯔꯛꯀꯗꯕꯅꯦꯕꯀꯣ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯉꯁꯤꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯕ꯭ꯂꯣꯒꯁꯦ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯄꯥꯝꯕ ꯊꯣꯛꯑꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯅꯧꯕ ꯚ꯭ꯌꯨꯋꯔꯁ ꯑꯣꯏꯕꯤꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯅꯨꯡꯒꯤ ꯁꯥ ꯐꯖꯅ ꯂꯩꯕꯤꯌꯣ ꯁꯣ ꯄ꯭ꯂꯤꯖ ꯕꯤ ꯁꯦꯐ ꯑꯦꯟड ꯕꯤ ꯍꯦꯜꯗꯤ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ